Empowered Youth, Empowered Region, My Bharat, Viksit Bharat haiba theme ga loinana India gi North East ki participant lising amachamnga romna saruk yaduna haukiba March ki tang 13 gi kun fauba numit mari ni chupna Sikkim Gangtok ki Palzor Stadium da pangthokhiba Nipan Suba North East Youth Festival 2025 ta instrumental solo guitar competition da first position lawrakraba Akoizam Mahesh amadi folk song competition da first position lawrakraba Thiam Bikas Anina ngasi makhoi poknafam lamdam Thoubal Wang Mataba Sorok makha yaurakpada Laikai miyamna makhoi ani bu harau taramna okpagi Social Service and Welfare Association SSAWA Sawa Thoubal na sinduna Thoubal Wang Mataba Sorok makha Community Hall da pangthokhiba chamlaba okpagi touram amada Laikai gi ahal sing Langpoklakpam Ibohol Narengbam Kuberamadi Langpoklakpam Rajendrona mathang sitna athoiba mithung sing oiduna Makhoi ani gi mafamda achamba khudol sing piduna pukning thaugatkhi Akhonina taruk ya ruwa sidamai palapaki opira pise ai ju amna rauba bokari doga haiba akhona yauja ruiba haiba da amadi competition ne haraju ai gi wai de ai individual ne satpa aduga vikas na yauri zama na ko akhoi institution amagi makha dam satpa ai gi na independent oiba competitor ne haiba abadi North East Youth Festival haiba sahi khurigi pangthoi adu pangthoi base state khurigi lai youth affairs and sport ki oiba department ki makha da sala sahi khurigi pangthoi ru festival amadi aduga aiba festival asi sumda ki khurigi ai youth sing je import